Irecha pulong pu khurumjari ngasi se aina khoigi aigi irecha singda aina kaigumba haijaningba wafum khara meyam mangda thamningba adugi ni ai marak marak ta sumaina ina video da tawbase mamang da su amuk anirakti sumaina directly video upload tawba yawkhre mamang da su aina vote leptring mamang da su penda ba malaidana aina aigi drawing room da gi tawba maduni han hamba video ram daw male na ngasi su aina thamjaningi ba wafamse Shanti Hanjinlk-Le na ngasi su cover da yaw masi miyamgi mitta utchaiba adugumba posak amani haina aina lawjai aduna aina miyamda sigi mari lainana ai wafam khara thamjage na tawjarakpani ngasi cover paabda su yawre a mamang da su on the floor of the house haitare parliament su school kare office hange regi dukan kari kara loi hang duk na reduna normal oire na prime minister na parliament high masa in head vote ka dinga gi manga ai agenda da number 1 masi moina taw kani hai se aina so han hai je ba aina election gi file tawro ge hek tholak pa matam nomination file tok so ai gi press ki sinaw yam theng so hai jana mane ba long khong dong tawre normal oire hai jal lakane na aduna English na mase pushing under the carpet ko issue ma lady is aina myam de hek haije ki banga sigi lanjenariba EREICHASINGNA MAYUMDA hek HANJINDUNA aikhoi normal oire Haiba Yaroi Shanti lae Haiba Yaroi haiba se ai mamang de hanjan haije bani mase English na sa haije bu koi gi pushing under the carpet aina thamjan gi ba normalize to gi do bui type to he to we mas an akoina kawroi da badi lady be EREICHASING se hek makoina leirami ba mayum da hanjinriba manipur gi handak thoki be Erang se Loire Haiba Yaroi Shanti Haiba Yaroi haiba se ai miyam da amuk kan ai ningsing janinge kari gi no da amuk su Shanti la na normalize to gi akoina ai hek bot leptring gi mamang or gi ai election gi file to wonu to nomination file to wonu gi hajar normalize option ne se aduna masi tawdana bani aina parliament ta hanjan chingthokna ngang ba parliament gi mapan da su press conference ani khangdi gathering da ni khangdi masi gi EREICHASING gi issue sing si puthok tana ngang ise ara aigi 13 point agenda aina ama su hek mayam da ina to masi akoina research torok pada hypothesis thamgumani aina chatka dori ba pose aina tawdo be thabuk tu gi guideline Asigi guidelines number 1 the suyawani fixing accountability for ongoing violence and justice for internally displaced person and number 1 sika the thoi be Erang se kanana thola se kudamoina excuse la natraga provoke tawrira mo khoigi controversial gate ama war memorial gate ne na leiriba mafam da mai chak ba hogi bese kanana thari no mase Karigumba Kanaba Yana, Erang is Simbat Payana, but Tahalibra, Erang is a divide and rule town, Bagi, Asian Kara season, Tazal Halibra, Haiba say Nasibo Hugantadri. Siga Luna Namuk, Akoina Makuta no my pirate at I must say national media, the Suhai Rabani. Tolmung area, the afternoon the Megitang, the Kulai pirate, Tauri, but photo loin later Bani. Lady Buggy Cookie arm group ki me member man ba kamu ma paira cha ise kanano moise moina tawra kan da yum mai thadana khotana tawrai ba tolbung na tawi sa si kanano si ngasi ba ba khoi accountability fix to ngamdri madugi image mayam du uru ba dai ni Erang hingal ise mafong ga aduna mai tharami do kanana no madu false flag la natraga deliberately agent khara season raga thoin ki khana ba hanana ba mai churi bra excuse someone in a false flag on a season libra we need to fix accountability for this adugo matam do la aga khulai pairaga la khiba video da su record lairba kangbu do moi do kanano ngasi ba da khoi gyan ta dri ahum subda tang ahum da thokpa sigi ahing dagi hauraga tang mari da karamai tawduna government of India na
military mayam thazal lakta na taudana ne move amma tawrakanda akoigi official high official sindo khoto kam toise moi hana prior information leiba la kamai tawdana mobilize tawrai no tang ahungi nungdang do dege haurai base aduga thazal lakibon to thazan na amu kaidobagi aduk thina hana hangrino. We need to fix accountability. Thazan gi ba sipai mayam do leina kamai tawdana koi ngasi irang thoni no se adagi amu manipur gi lengak nen amalera me home minister eba ma law and order pai leiriba chief minister mantri mayam leiriba cabinet leiriba mayam dana lengak lengak tu gi makada mazati gi furup micham kaya hinghat hatlan gi ba mayum makai kangkhong sahan gi se makoi se legal and moral responsibility leite hai ra ba koi. So we need to fix accountability. I know say mari si khudam oina pizza bagi wani. Aduga chap manana. Irecha sing sim bu hujik phawba leibham chawung khangnana leidi se ngarang han aigi family aigi office ki staff puraga aina ngamjaba kharang hakta su makoi mi khara da oirasu mapuning do nungaina baina akoi share tawna na yum da chak cha da bi da ningol chako bagi sak si ai relief camp ta ai irecha sing du ko samina roi bai ningthau khong da ado moina lehu du su amu paw mu tam ai moi si uji tang kuntra ma thoi swai de di kadai du no thajan ngani ha du tingjen ngani yam na chamam na ba nungang ba nungai ta ba phibom mam da lehu ba and justice for internally displaced person hai ba sa makoi no hujik lai ri ba si su mioi ba ma gi hak amusung dignity yaw na hingan ba sanga dong na ta langjal la lai ga do na ta si su justice ne ba. We need to do this. Thada gibo pisa me amnu kai chakre mine music RTI thana rai. Hi do me am say it is perfectly right. Citizen amnu tawum tokpani people ki representative boina ai khoi gi kupsan na shanti la na makoi se normalize tawna na ba mo hona rai bisisu masibu tawdana nei mamang do soin haija gra du ne. Chingtok na aina parliamentary khangdi outside of the parliament khangna problem lay ase irecha sing look at this 60,000 people and in head remind tawri se problem se makoi ne he khanjan ri bawa ai koi normal oire shanti hale ha sunga yaro ha se akoi kaw do ba phai side shanti hanjinlk-Le na koi gi normal tawri en hairaga makoi gi problem se karim ta leita dawna tawna ba ulak pa se masi akoi miam changna thingmina ba ma changi hana laujai aduga aina su aina vote lepugan da ise makoi se hanjan han bai be se agi number 1 priority ne aduna makoi bu kupsan laga thamjan na ba makoi ki problem se leita bagum normal oisale shanti la ga kupsan nan tor se mase expose over se makoi bu mayumda hanjan nan ba hona badugi pambai amu oigadam na duga executive power pai gadi masi hanjan han da ba lengak to pai ba oiragadi hen responsibility legani engonda natraga koi gi party da ado akhoi no jikti opposition oibinina makoi da executive authority paireba hanjanan ba tawgadoriba action tawgadoriba makoi gi sarkar pairiba kangbu se makoi sida hanjan remind tawbam changi moina sida da district tawna bo na dala shanti la khara haijan adagi yamna nokning mana kem kan su mayam su yam kangbi rogani ozami mona hanjan gani hai gi dai ka haise number 1 hanjan hanna bo hona ba haibu gi ni ai ngasai ju kupsan na ba tawrai ba pose chingtok na problem lei na hai rei se masi adugi effort tu ne adu ngasi su aina muka commit taw jeri sini makoi je he khanjan ri baw da normal oire haiba sunga yaroi shanti la haiba sunga yaroi du ngasi paw se da yaroi ba shanti la kain haijel aise ha na parliament da school kare de office hange na normalization of the abnormality ne ba koi gi chide da buffer zone de gi kai semjan na masi gi divide taw ra isibu normalize taw na bo na ba gi kadar amane habse akoi miam na mitna singna leibam ma thau tai masini aina hojik mokoina leiriba sisu gyan tadri thingjan ngani hai gyan men tadan lewi leiri phibam chamde aina miam da toina haije da bai wani makoi gi aina ngamjaba makoi gi leibam bawbada adegi thabak shubam da workshed sabadagi dagi leibam gi quarter macha sabadagi angang singi larik tamna ba sabadagi tawri hujik su aina proposal thagalaga leiba makoi da makta dedicated oiba project kharasu huji good news kharasu lakpa hore aduna kochen na wanom na mingon da haija da ma panda tawraka makoi idp related ta kari tawsike na honari ba irei cha to pa sam honari volunteer ngaktani
masa masa gi pocket te puthokna dana hotna dana makhoi gi hujuk leiba phibam sida su just life ama hingma ngamna na ba justice sai se ultimate justice dignity yauna mai magi mayumda hanjanan ba duga hujuk su moina leise mioi ba mugi hak ikai khumna ba dignity and magi right se yauna hingma ngamna ba thamgadam ni sumna gi heta langsala chakra pijara thamgada unate ana tawrai ba अखोई ओइदा पादो ngang distraction tawna ba Shanti Hanjinlk-Le khole hai bise akhoi masi miam na alert oibu irei chapuna ma amuka na ining sing jagya mayam su hena khangbiram ba suyar ngani hana dagi adu akhoi kaudna ba kauna ba silei ba Shanti le haijali bise amuka yaroi ba haijage irei cha sing asigi IDP leri miam sina mayumda hek hanjandre ba wada akhoi normal oire haiba yaroi aduga thoki birang sa ain haijali ba accountability fix amma tawgadamni commission of inquiry ni haraga sum extend cheng toise kupchatna na ba mara leiba mi singu kupchatna na ba hona bagi technique amani aduna aikoina masi mitna singmam changi adagi hujik ai ngasai panjagi ba akoigi xcm gi tape ka se asida natan hujik narrative ta aikoigi against ta sum sagalai chuna miam na mitna singmam changani karigino da laingang amagi asoiba natraga kanagumba mioi amagi misak amagi for example x billion akoigi xcm billion na shoi gi ba khoki badu gi yauraga madune excuse auraga maitai da community do onjalaga taina ga do gunate madugi taina ba yana da ba community bu demonize tawna ba tawrak pa lalong se masi su kuira ba lalong amni akoi mitna singna leibom thoi masi su kai gino da hairi ba ju subjudice on inquiry tawleri magi allegedly it was his voice aina tawri ko masi gi result che anyway lakning laksa suno lakuma tamda result tu na yumpham oiraga maitai furup ta khunai da taina bam chu thokte adugo madu taina ma horak pa so akoi na madu thengna na ba sem sabam chu changi masi akhoi leiriba issue se ngasigi chahi ani muksida loisandri Shanti laktri aduna mimang da utchairaga Amit Shah gi through the prime minister through the Shanti la na parliament su khara ngang swai ju ngang toga miyang mi mamita utchaina na ba lan district of se aina amukana leipak miyam da irecha sing da ina pil tok se let's be alert minna sing leisi distraction moina tawrei bu kang bu se akhoi mayuk mina si haibe se haijaraga amukana miyam bom khrum jeri